Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Manipur da haukiba pung kunmari da COVID ki anoba case tare thengnakhi mioi marina naba phaduna discharge tauki Rajya ki Chief Secretary Dr. Rajesh Kumar na hayengdagi hauraga April tha asima satnagadaba COVID ki ahenba guideline thokre Assam amasung nongsu Bangla Vidhan Sabha gi anisuba tangka ki mikhal gi vote hayeng thadanaba ningthina sem sare Leibak asigi sahi nimfu manga gi mathakta leiba mioi khudingmakta COVID-19 gi vaccine kappa hayengdagi hauragani amasung COVID ki anoba case ka hena hengalakliba rajya manga dagi lakpa passenger sing Delhi airport tang asidagi random COVID testing haukre Leibak asida COVID-19 gi laichat amuk hana sandorakliba sigi yanglaga section bawatpagi thawang sing tokpina ba haijari tangai fadaba section thawang sing ngakna chatpaga loinana sahi nimfu manga gi mathakta leiba mioi khudingmak sungsoi soidana vaccine kapthokpiyu yumdagi heksa thokpada face mask upiyu mi amaga gi marakta foot taruk lapna leibiyu maimit amadi khusa toina hamdoktuna tarutana na thambiyu haujek mapung oiba pau Manipur da haukiba pung kunmari da COVID ki anoba case tare thengnakhi Rajya ki COVID-19 Command Control Room nang asinu midang wairam thokiba serol amada hai nauna positive oikiba mioi sing adugi manungda Imphal West dagi manga yauri aduga ani amana Central Armed Police Force dagi ni haukiba pung kunmari da COVID positive oiba mioi amata sikibagi pau leite hairiba matam asigi manungda mioi marina naba phaduna discharge tauki masiga loinana naba phakiba migi masing 19,983 sure naba pharakpagi sang 4,9.9 ni Haujik active case humbudara leiri. Imphal airport tangasi thunglakiba Indigo flight 6E 2251 gi row 16 dagi 22 phawba aduga row 30 dagi 40 phawba amasung Air India flight AI 889 gi row 12 dagi 18 phawbada tonglakpa passenger khudingmak Common COVID Control Room gi phone number 1800-345-3818 natraga mari leinaba district surveillance officer singa pau phaunanaba khanghalli Maragasida State Disaster Management Authority gi State Executive Committee gi chairperson su oiriba Rajya gi Chief Secretary Dr. Rajesh Kumar na hayengdagi hauraga April tha asima satnagadaba ahenba guideline sing thokre guideline aduda hairi miyamna yumdagi hek tholakpada face mask sungsoi soidana upkadabani samaj ki dharma gi amade customary thauram singda mi yangkhaidagi hena punba yaroi sana khonaba Sanskriti gi thauram amadi harau kumai pangthokpadasu mi chamadagi hena pulloidabani Deputy Commissioner Singh amadi SP Singna Manipur Epidemic Diseases Enforcement of COVID-19 Guidelines Regulation 2020 mapungphana ngakna sanahangadabani hariba sana kanglon asi thugaiba sing ain gi matung ina sairak phongba yai hairi Hanagi Mantri amadi MLA Karam Syam na hairi Manipur asi drug ki samasya sauna mayoknaba mafam ama oiri Regional Institute of Medical Sciences RIMS Imphal gi Department of Psychiatric and Clinical Psychology na Imphal West ki District Administration amasung District Social Welfare ga punna sinduna ngasi RIMS ki Jubilee Hall da pangthokiba nongmagi oiba Nasa Mukta Bharat Abhiyan gi thoramda wangang bada Sri Syam na hai leibak sinba thungba asibu mayai ka bani sadagi lapthok hanaba thorang asi paikhatpani mahak na hai As we note that seeing the alarming increase of drug users across the country and its harmful effect, Nasamut Bharat Abhiyan, which is an initiative of Government of India under the leadership of Honorable Prime Minister Shri Narendra Modi ji, was launched by the Ministry of Social Justice and Empowerment with an aim to make India drug-free country. The fate of our youth lies on the hands of youth today, so we need perfect youth. But the fear is that number of drug users among the youth of the country is increasing sharply. Tangkul katamnaw saklongna ICRA Foundation amasung the youth ka khusamna duna numit nini gi oiba career awareness program amang asidagi Ukrul Town Hall da hokre. Right decision breeds right future tomorrow haiba theme da pangthokpa awareness program aduda Ukrul amasung Kamjong jila gi tongan ba school mahiroi singna saruk yari thoramasida tongan balam da khang hairaba mioi singna wangangani awareness program asigi organizing committee gi convener Yaruingam Hongsui na hai
ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯨꯜꯗ career awareness 2021 organize ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ especially hill state-ꯗꯗꯤ network ꯀꯨꯝꯕ ꯐꯖꯗꯕ ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯆꯍꯤ ꯃꯥꯡꯈ꯭ꯔꯕꯁꯦ ꯑꯩꯈꯣꯏ ꯃꯥꯡꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯧꯕꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯦ especially class 10 11 and 12 ꯁꯤꯡꯁꯦ ꯃꯣꯏꯒꯤ decision ꯁꯦꯝꯕ ꯀꯥꯟꯗ ꯃꯣꯏꯒꯤ education ꯑꯣꯏꯔꯣ career ꯃꯣꯏꯅ ꯄꯥꯝꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯣ ꯂꯣꯏꯅꯃꯛꯁꯤꯕꯨ ꯑꯩꯈꯣꯏꯅ informed choices ꯇꯣ ꯁꯦꯝꯍꯟꯁꯦ ꯑꯗꯨꯒ ꯇꯥꯛꯄꯤꯁꯦ scope ꯃꯌꯥꯝꯁꯦ field ꯃꯌꯥꯝꯁꯦ ꯍꯥꯏꯕꯤꯁꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ information ꯇꯣ ꯂꯧꯕ ꯈꯛꯇ ꯅꯠꯇꯕ ꯃꯣꯏꯅ skills ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯇꯥꯛꯄꯤꯗꯅ ꯃꯣꯏꯕꯨ success ꯑꯣꯏꯍꯟꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯥꯡꯊꯣꯛꯄꯤꯕꯅꯤ कांगपोकपी जिलागी संदंग सेनबा मरिंगदा था सिगी कुनमापनदा थोखिबा नोंमै कापगी थौदोक अदु थिजिनबा फैक्ट फाइंडिंग कमिटी अमा सेमख्रे मणिपुर सरकार की कमिश्नर रूरल डेवलपमेंट एंड पंचायती राज निधि केसरवानी न थोकपा नोटिफिकेशन अमा नहाई थौदोक असिगी मतंगदा डॉक्यूमेंट नत्रगा एविडेंस पिनिंगबा मियोइसिंगना इम्फाल की सेक्रेटेरिएट साउथ ब्लॉक की रूम नंबर 210 दा अप्रैल 5 फावबदा अइबा सेरोल पिखटपा यागनी पाउगी मरक थतना तेनबा ब्रेक अमा इम्फाल एयरपोर्ट कनकना खाबम बमदियार अमसुंग मैत्रमदा पांथोइबी कंस्ट्रक्शंस प्राइवेट लिमिटेड न पाइखटचरिबा फ्लैट विला अमदी रो हाउस तनिपा निफुमरी गिदमक बुकिंग हौजरगनी मसिगिदमक लाक्लिबा एप्रिल तांग 12 अयुक पुंग 10 मखाइदा इम्फाल होटल गे संगाई हॉलदा एग्जिबिशन अमा पांगथोकजगनी एग्जिबिशन निमित्ता बुकिंग तौबिबसिंगदा स्पेशल डिस्काउंट पिजगनी फ्लैट चिंगसी अराइबा मोंगदा लैबा यानबगिदमक स्पेशल लोन की खुदोंग चाबसु थमजरी पाउजेंजरीबा पांथोइबी कंस्ट्रक्शंस प्राइवेट लिमिटेड ए सिस्टर कंपनी ऑफ पांथोइबी हाउसिंग फाइनेंस कंपनी लिमिटेड तौरांग मुमलैकाई उरिपोक इम्फाल ताबिरिबा पावसे आकाशवाणी इम्फाल दगिनी असम अमसुंग नुंगचु बंगला विधानसभा की अनिसुबा तांका की मिखल की वोट हयेंग थादनबा निंगथिना सेम सारे तांका असिदा असम की जिला 13 की विधानसभा केंद्र 58 की मिखल की वोट थादनगनी मसिदा नुपी 13 यावना पुन्ना मिरेप 395 लंबा तौनरी नुपी वोटर लाख 53,000 अमसुंग थर्ड जेंडर 135 यावना पुन्ना वोटर लाख 79,000 हेनबना मिरेपसिंग असिगी मराइबक लेपकनी राज्य असिदा मरु ओइबा जोंसिनबा कांगबु अहुम बीजेपी न लुचिंगबा एनडीए अमसुंग एजीपी की कांगबु यूनाइटेड पीपल्स पार्टी लिबरल यूपीपीएल अमसुंग कांग्रेस न लुचिंगबा ग्रांड अलायंस न लंबा थेंगनरी केंद्र की गृह मंत्री अमदी बीजेपी की मकोक थोंगबा लुचिंगबा अमित शाह अमसुंग कांग्रेस लुचिंगबा राहुल गांधी नंगसी असमदा पांगथोकपा मिखल की रैली क्यादा वा गांखी नोंगचु बंगलादा तांका असिदा जिला मरी की विधानसभा केंद्र 30 की वोट थादनगनी मधुगी मनुंगदा ईस्ट अमसुंग वेस्ट मेदिनीपुर की सीट 55 बानकुरा की सीट 9 अमसुंग साउथ 24 परगना की सीट 3 याउरी पुन्ना वोटर लाख 75,000 हेनबना मिरेप 153 की राजनीति की मराइबक लेपकनी बीजेपी अमसुंग तृणमूल कांग्रेस न सीट 30 मक्ता मखोइगी मिरेप थागतली कांग्रेस लेब दोल सिंह अमसुंग मखोइगा चुंगसिनरिबा इंडियन सेक्युलर फ्रंट की अपुनबा संयुक्ता मोर्चा सु मखोइगी मिरेप सिंह थागतली सीपीआईएम न मिरेप 15 कांग्रेस न 9 सीपीआई न 2 आईएसएफ न 2 अमसुंग एआईएफबी अमदी आरएसपी न सीट अमममदा मखोइगी मिरेप थागतली बीएसपी सु मिरेप 3 थागतली इंडिपेंडेंट मिरेप 32 अमसुंग अतै मिरेप 93 सु तांकक असिदा लंबा तौनरी मिखल असि नियम चुमना निंगथिना पांगथोकपा ngamnabagidamag इलेक्शन कमिशन पोलिंग स्टेशन खुदिमक्ता वीवीपैट अमसुंग ईवीएम सिजनहनबा वारेप लौरे मरगसिदा राज्य अनि असिगी अहुमसुबा तांका की मिखल अमसुंग तांकक अमतदा मिखल पांगथोकदौरिबा केरला तमिलनाडु अमसुंग पुदुचेरी विधानसभा मिखल की वोट खोंबगी थबकन खलकली राज्य अनि सिगी अहुमसुबा तांका की अदुगा केरला तमिलनाडु अमसुंग पुदुचेरी की मिखल की वोट अप्रैल 3 थादनगदबनी सीट 94 लैबा केरला विधानसभा मिखल की दमक मिरेप 153 लंबा तौनरी अदुगा सीट 253 लैबा तमिलनाडु विधानसभा की पुन्ना मिरेप 3,115 लंबा तौनरी पुदुचेरी की विधानसभा सीट 30 की पुन्ना मिरेप 313 थागतली केंद्र सरकार न सेनबा सही 2019 की ओइना पिफम थोकपा कंपेंसेशन की सरुक अमा ओइना राज्य सिंगदा पिनबा जीएसटी कंपेंसेशन की सेनफम लुपा कोटी 30,30 थादोखरे मसी थारगा सेनबा सही असिगी ओइना पुन्ना पिथखिबा कंपेंसेशन की सेनफम लुपा कोटी 9,000 यौरे मसिगी मथक्ता आईजीएसटी की एडहॉक सेटलमेंट ओइना राज्य सिंगदा लुपा कोटी 13,000 अमसुंग केंद्रदा लुपा कोटी 13,000 पुन्ना लुपा कोटी 19,000 की सेनफम अमसु पिथखरे
Hauzik senba sahi lising ani kun mathoi gi oina raija amasung union territory sing da pigadaba GST compensation gi senpham lupa koti lising humphum doi watli. Non-banking finance companies NBFC amasung Microfinance Institute MFI na piba tongan-tongan ba loan gi sendoi hayengdagi hantaraba yai. Reserve Bank na ngasi thoki ba zero lamada hai lauba yaba sendoi gi sang asi sada 3.9 ama oiragani. Masisa liba quarter asiga sangdam nabada 15 basis point ta hantarabani. Mamang sahidadi masisa da 9.3 oikhibani. Akasbani Imphal dagi pauk tabiri. Laibak asigi sahi nifu mangagi mathakta laiba miyoi khudingmakta COVID-19 gi vaccine kapa hayengdagi hauragani. Lising masamapan humudra taret ki January amagi mamangda pokpa miyoi khudingmak tangkak asida vaccine kapa yagani. Miyamna makhoi gi khwaidagi nakpa vaccination center singda makhoi gi saktak se galoinana registration tauba yagani. Kanagumba beneficiary amana Cowin da vaccination gi damak online appointment laurabadi private natraga sarkar gi hospital dagi makhatana appointment lawbagi darkar leiroi. Hospital singna vaccine kapagi guidelines sing asi indaba thoklabadi toll free number 1075 ta wakat pa yagani. National COVID-19 Task Force ki chairman Dr. V.K. Paulna sahi nifu mangagi mathakta laiba miyoi khudingmakna singnaba leitana vaccine kapthoknaba appeal tauri. Marasida hauzik phawbada leba asigi miyoi koti taruk la kuntra henbada COVID-19 gi vaccine kapkhre. Haksel amasung yai phayumbal mantraloina hai haukiba pung kunmari da miyoi lak 18,000 hena COVID-19 gi vaccine kapkhi. Tongan ba raija khara da COVID ki active case ki masing khanghaudana hengelakpadagi leba asigi active case ki masing su leptana hengelakli. Haukiba pung kunmari da miyoi lising yangkai humdoi hena COVID-19 positive oiba thengna khibaga loinana leba asigi apunba positive case ki masing koti ama lakun mathoi hele hauzik leba sida COVID ki active case lak manga lising yangkai ni thoi hena leiri masi apunba positive case ki sada mari dasmik manga ni haukiba pung kunmari da miyoi lising ni phuma thoi hena naba phakibaga loinana leina asidagi naba pharkoi sang sada maifudara mari dasmik ama oiri. Maharashtra, Chhattisgarh, Karnataka, Madhya Pradesh amasung Tamil Nadu da nongmada thengnaba COVID ki anoba case ki masing hengelakli. COVID ki active case ki masing leptana hengelakli ba raija manga dagi lakpa miyoi sing Delhi airport tanga sidagi COVID-19 ki test tawba haukhre. Airport asida lakpa COVID-19 positive oraba passenger khudingmakna Haksel Mantraloy gi sana kanglon matungina sungsoi soidana quarantine tawgadabani. Delhi International Airport Limited DIAL na hai Delhi Disaster Management Authority dagi phangba khwaidagi noba niyong gi matungina COVID ki case hengelakpa raija singdagi lakpa passenger singbu random oina authorized tawraba health official singna COVID-19 gi test pangthokani. Hauzik sanabagi pau. Mumbai City FC gi midfielder oina Indian Super League lisingani kun mathoi gi season da hat-trick phangkhraba Bipin Thaunau Jambu okpagi thoram amangasi mahaki pongnafam Wangoi Makhale kaida pangthokre. Thoromduda saruk yakiba Manipur Handloom and Handicraft Development Corporation Limited ki chairman Sagol Sem Azaubana hai Bipin na kanna honabadagi phanglakhiba maipakpana iramdam Manipur bu saktakpada sauna mateng pangle. Sanaroi asina tungda su makhatana maipakna sanaduna Manipur bu hena saktakpa ngamlaknaba su Sri Azaubana pungning thogatkhi. Teraka Youth Club kumbina sinduna Sangit Ground kumbida sanaba ahanba state level open football tournament ki ngasi sanabada Yadabina Moirang Boys bu panjel ama sinoda RTFC kumbina Sagang veteran bu panjel ama sinoda thoikre. America gi Florida da sathariba Miami Open Tennis Tournament World number 1 Australia gi Aslek Barty semifinal sangkre mahakna 7 seed Belarus ki Arina Sabalenka bu maithiba piduna nupi gi semifinal sangkhibani. Russia gi top seed Daniil Medvedev na America gi Frances Tiafoe bu straight set ta maithiba piduna nupa gi quarter final sangkre. Loisilakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khutsa amadi mai mitaru tanana thamba haiba asamba thawong ahum asingang na chatpinaba amuk hana ningsingjari. Aroibada maroiba pau amuk hana Manipur da haukiba pungkun mari da COVID ki anoba case tare thengnakhi miyoi marina naba phaduna discharge tawkhi. Raija gi Chief Secretary Dr. Rajesh Kumar na hayengdagi hauraga April tha asima chanagadaba COVID ki ahenba guideline thokre. Assam amasung Nungsu Bangla Vidhan Sabha gi anisuba tangka ki mikhal gi vote hayeng thadanaba ningthina sem sare. Leiba asigi sahi nifu mangagi mathakta leiba miyoi khudingmakta COVID-19 gi vaccine kapa hayengdagi hauragani amasung COVID ki anoba case ka hena hengalakliba raija manga dagi lakpa passenger sing Delhi airport tangasidagi random COVID testing haukre. Paulo Jare.